ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯩꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯀꯩ ꯇꯣꯡꯕ ꯃꯥꯏꯕ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ 7ꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯤ꯫ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛ ꯑꯗꯣ ꯃꯥꯒꯤ ꯃꯌꯨꯝꯗ ꯇꯨꯃꯤꯟ ꯂꯩꯅꯔꯤ꯫ ꯑꯃꯥꯏꯕ ꯆꯩꯔꯥꯏ ꯈꯣꯟꯕꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯄ ꯉꯝꯗꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝꯕ ꯁꯥꯕ ꯄꯨꯡꯂꯣꯏ ꯂꯣꯏꯈ꯭ꯔꯕꯅꯤ꯫ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯃꯥꯏꯕ ꯆꯩꯔꯥꯏ ꯈꯣꯟꯕꯗꯤ ꯃꯥꯏꯕ ꯑꯃ ꯑꯣꯏꯕꯅꯤꯅ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯇꯧꯔꯛꯄ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯅꯕ ꯍꯥꯏꯗꯨꯅ ꯂꯣꯏꯅꯃꯛ ꯁꯦꯝ ꯁꯥꯔꯝꯒꯅꯤ꯫ ꯑꯩꯈꯣꯏ ꯈꯛꯇꯅꯤ ꯑꯋꯥꯕ ꯅꯪꯍꯧꯒꯗꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗꯣ ꯇꯨꯃꯤꯟ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯃꯇꯝꯗꯤ ꯐꯅꯌꯥꯝ ꯊꯦꯡꯖꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯃꯥꯒꯤ ꯀꯩꯔꯦꯜ ꯀꯩꯖꯥꯎ ꯑꯗꯣ ꯇꯣꯡꯗꯨꯅ ꯉꯔꯪ ꯉꯪꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯀꯔꯤꯒꯨꯝꯕ ꯇꯟꯖꯥ ꯑꯃ ꯉꯥꯏꯕꯒꯨꯝ ꯇꯧꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄ ꯇꯞꯅ ꯀꯨꯝꯊꯔꯛꯂꯤ꯫ ꯑꯗꯨꯗꯨꯒ ꯃꯍꯥꯛꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯃꯈꯨꯕꯥꯛꯅ ꯅꯝꯃꯤ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯃꯈꯨꯕꯥꯛꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯅꯝꯂꯨꯕꯗꯨꯗ ꯂꯩꯃꯥꯏ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯨꯁꯤꯟ ꯃꯨꯅ ꯈꯥꯝꯇꯦꯔꯛꯂꯤ꯫ ꯑꯗꯨꯗꯨꯒꯗꯤ ꯌꯥꯝꯅ ꯆꯥꯎꯅ ꯋꯥꯀꯨꯃꯨꯛꯀꯤ ꯆꯥꯡꯗ ꯑꯍꯣꯕ ꯑꯃ ꯂꯤꯊꯣꯔꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯑꯍꯣꯕ ꯑꯁꯤꯗꯒꯤ ꯈꯣꯏꯃꯤꯟꯊꯧ ꯍꯥꯏꯔꯤꯕ ꯌꯥꯝꯅ ꯆꯥꯎꯕ ꯃꯍꯨ ꯌꯥꯝꯅ ꯀꯟꯕ ꯈꯣꯏ ꯑꯗꯣ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯉꯣꯔꯣꯡ ꯄꯥꯏꯊꯣꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯄꯥꯏꯊꯣꯔꯛꯂꯒ ꯍꯧꯖꯤꯛ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯥ ꯁꯟ ꯀꯅꯥꯒꯤ ꯍꯨꯏ ꯍꯧꯗꯣꯡ ꯄꯨꯝꯅꯃꯛ ꯆꯤꯛꯇꯨꯅ ꯃꯥꯡꯍꯟ ꯇꯥꯛꯍꯟꯕ ꯍꯧꯔꯛꯂꯤ꯫ ꯌꯨꯝ ꯃꯅꯨꯡꯗ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯨ ꯌꯨꯝ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯣ ꯆꯤꯛꯅꯅꯕ ꯍꯥꯏꯗꯨꯅ ꯈꯣꯏꯁꯤꯡ ꯑꯗꯨꯅ ꯑꯍꯣꯕ ꯀꯣꯏꯊꯤ ꯊꯤꯔꯛꯂꯤ꯫ ꯈꯣꯏ ꯃꯌꯥꯝ ꯑꯗꯨꯅ ꯉꯣꯡ ꯉꯪꯕꯒꯤ ꯃꯈꯣꯜꯅ ꯂꯩꯀꯥꯏ ꯑꯗꯣ ꯄꯨꯡꯅꯤꯜ ꯅꯤꯜꯂꯤ꯫ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯃꯥꯒꯤ ꯊꯣꯛꯄ ꯀꯥꯡꯈꯜ ꯃꯅꯨꯡꯗ ꯆꯣꯡꯁꯤꯟꯗꯨꯅ ꯂꯩꯅꯔꯤ꯫ ꯀꯥꯡꯈꯜ ꯑꯗꯣ ꯀꯟꯅ ꯌꯦꯞꯁꯤꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯂꯕꯁꯨ ꯃꯅꯨꯡ ꯌꯧꯔꯛꯇꯅꯕ ꯍꯥꯏꯗꯨꯅ ꯆꯦꯛꯁꯤꯟꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯏꯃꯨꯡ ꯈꯔꯗꯗꯤ ꯁꯥꯏꯖꯤꯟ ꯃꯦꯜꯍꯧꯗꯕꯗꯒꯤ ꯁꯥꯏꯖꯤꯜ ꯑꯍꯣꯕꯗ ꯆꯪꯂꯛꯇꯨꯅ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯤ ꯃꯈꯩ ꯆꯤꯛꯄ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗ ꯃꯤ ꯃꯈꯩꯗꯤ ꯂꯥꯎꯅ ꯈꯣꯡꯅꯕꯒꯤ ꯃꯈꯣꯜꯁꯤꯡ ꯇꯥꯕ ꯉꯝꯗ꯭ꯔꯤ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯈꯣꯏ ꯆꯪꯗ꯭ꯔꯤꯕ ꯏꯃꯨꯡ ꯃꯈꯣꯏ 5-6ꯃꯛ ꯉꯥꯏꯁꯜꯂꯛꯂꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯌꯨꯝꯊꯪꯅꯕ ꯑꯃꯗꯤ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯂꯥꯎꯅ ꯈꯣꯡꯅꯕꯒꯤ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕꯗ ꯃꯈꯣꯏꯁꯨ ꯀꯤꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯀꯥꯡꯈꯜ ꯃꯅꯨꯡꯗ ꯂꯩꯕ ꯐꯥꯎꯕ ꯀꯥꯡꯈꯜ ꯍꯨꯠꯇꯣꯛꯂꯒ ꯆꯪꯕ ꯉꯝꯂꯤꯕ ꯈꯣꯏ ꯌꯥꯝꯅ ꯁꯥꯊꯤꯕ ꯈꯣꯏ ꯉꯥꯛꯇꯅꯤ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯊꯥꯖꯤꯜꯂꯛꯂꯤꯕꯁꯤ꯫ ꯏꯃꯨꯡꯗ ꯆꯪꯕ ꯉꯝꯗ꯭ꯔꯤꯕ ꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯁꯤꯡꯈꯣꯡꯁꯤꯡ ꯑꯗꯣ ꯍꯣꯒꯥꯏꯔꯒ ꯂꯩꯕꯥꯛꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯈꯣꯠꯇꯣꯛꯂꯒ ꯏꯃꯨꯡꯗ ꯐꯥꯎꯖꯤꯜꯂꯛꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯒ ꯀꯥꯡꯈꯜ ꯃꯅꯨꯡꯗ ꯂꯣꯠꯂꯤꯕꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅꯃꯛ ꯆꯤꯛꯂꯤ꯫ ꯑꯗꯨꯝꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯑꯣꯠ ꯅꯩꯕꯗꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯁꯤꯔꯕꯁꯨ ꯁꯤꯅ ꯏꯃꯨꯡꯗ ꯂꯩꯔꯕꯁꯨ ꯆꯤꯛ ꯃꯄꯥꯟꯗ ꯂꯩꯔꯕꯁꯨ ꯆꯤꯛ ꯑꯗꯨꯅ ꯑꯃꯥꯏꯕ ꯆꯩꯔꯥꯏ ꯈꯣꯟꯕꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯦꯜꯂꯒꯦ ꯈꯟꯗꯨꯅ ꯆꯦꯟꯊꯣꯔꯛꯄ ꯀꯌꯥ ꯑꯃꯥꯏꯕ ꯆꯩꯔꯥꯏ ꯈꯣꯟꯕꯒꯤ ꯊꯣꯡꯒꯥꯜ ꯃꯌꯥꯗ ꯕꯣꯝ ꯇꯨꯗꯨꯅ ꯂꯩꯔꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯅ ꯑꯁꯨꯝ ꯆꯦꯜꯂꯛꯄꯗ ꯑꯔꯥꯞꯄꯗ ꯃꯃꯤꯠ ꯏꯂꯪ ꯌꯝꯄꯥꯛ ꯇꯨꯞꯂꯒ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯁꯥ ꯑꯃꯗ ꯇꯣꯡꯂꯒ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨꯕꯨ ꯀꯨꯝꯍꯩ ꯌꯦꯡꯗꯨꯅ ꯂꯩꯕꯒꯨꯝ ꯑꯔꯥꯞꯄ ꯈꯔ ꯋꯥꯡꯕ ꯊꯦꯜ ꯑꯃꯗ ꯂꯦꯞꯂꯒ ꯂꯩꯔꯤꯕꯗꯣ ꯃꯈꯣꯏ ꯂꯣꯏꯅꯃꯛꯅ ꯎꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯅ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯗ "ꯑꯩꯈꯣꯏ ꯂꯥꯟꯖꯔꯦ, ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ, ꯑꯩꯈꯣꯏ ꯋꯥꯔꯦ" ꯍꯥꯏꯔꯝꯂꯒ ꯕꯣꯝ ꯂꯣꯏꯅꯃꯛ ꯇꯨꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯈꯜꯂꯤ, ꯑꯄꯪꯕ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤꯕꯨꯗꯤ ꯑꯩꯅ ꯉꯥꯏꯍꯥꯛ ꯂꯩꯇ ꯑꯋꯥꯕ ꯄꯤꯔꯤ꯫ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯃꯈꯨꯠ ꯀꯛꯈ꯭ꯔꯕꯅꯤ, ꯃꯄꯨꯟꯁꯤ ꯃꯥꯡꯍꯟꯕꯁꯨ ꯌꯥꯎꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯊꯣꯛꯍꯜꯂꯒ ꯃꯍꯥꯛꯇꯤ ꯀꯌꯥ ꯅꯨꯡꯉꯥꯏꯅ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯐꯩ ꯈꯪꯒꯅꯤ꯫ ꯇꯥꯔꯤꯕꯔ ꯌꯨꯝꯂꯩꯃ? ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯁꯥꯊꯤꯔꯕ, ꯃꯄꯥꯡꯒꯜ ꯀꯜꯂꯕ, ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯨꯔꯕ
ꯑꯗꯨꯒ ꯌꯥꯝꯅ ꯆꯥꯎꯕ ꯍꯧꯗꯣꯡ ꯑꯃ ꯉꯪꯗꯨꯅ ꯑꯃꯝꯕ ꯃꯔꯛꯇꯒꯤ ꯆꯣꯡꯊꯣꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯆꯠꯂꯨ, ꯆꯩꯔꯥꯏ ꯈꯣꯟꯕꯒꯤ ꯏꯃꯨꯡ ꯍꯣꯒꯥꯏꯒꯗꯕꯅꯤ, ꯑꯗꯨꯒ ꯃꯥꯅ ꯂꯩꯔꯝꯕ ꯂꯩꯋꯥꯒꯤ ꯃꯟꯇ꯭ꯔꯒꯤ ꯄꯂꯣꯟ ꯈꯨꯗꯤꯡꯃꯛ ꯅꯍꯥꯛꯅ ꯍꯣꯒꯥꯏꯗꯨꯅ ꯊꯨꯒꯥꯏꯒꯗꯕꯅꯤ꯫ ꯃꯗꯨꯒ ꯇꯥꯔꯤꯕ ꯈꯣꯏꯃꯤꯡꯊꯧꯁꯤꯡ ꯅꯍꯥꯛꯅ ꯆꯩꯔꯥꯏ ꯈꯣꯟꯕꯒꯤ ꯃꯁꯥ ꯄꯨꯝꯅꯃꯛ ꯌꯣꯝꯁꯤꯟꯗꯨꯅ ꯆꯤꯛꯀꯗꯕꯅꯤ, ꯑꯗꯨꯒ ꯃꯊ꯭ꯋꯥꯏꯗꯤ ꯃꯥꯡꯕ ꯌꯥꯗꯦ꯫ ꯃꯉꯛꯀꯤ ꯃꯈꯥ ꯆꯤꯛꯀꯗꯕꯅꯤ, ꯃꯉꯛꯀꯤ ꯃꯊꯛ ꯆꯤꯛꯄ ꯌꯥꯔꯣꯏ꯫ ꯃꯍꯥꯛ ꯃꯉꯛꯀꯤ ꯃꯊꯛ ꯆꯤꯛꯇ꯭ꯔꯕꯗꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏ꯫ ꯆꯠꯂꯨ, ꯑꯩꯅ ꯍꯥꯏꯔꯤꯕ ꯌꯥꯊꯪ ꯑꯁꯤꯃꯛ ꯇꯧ꯫ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯝꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯆꯤꯛꯀꯗꯕꯅꯤ, ꯑꯗꯨꯒ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄ ꯁꯥꯎꯈ꯭ꯔꯕꯗꯤ ꯀꯌꯥꯝ ꯁꯥꯊꯤꯕꯒꯦ ꯍꯥꯏꯕꯗꯨ ꯎꯠꯂꯝꯃꯨ꯫ ꯑꯗꯨꯝꯅ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯉꯥꯡꯂꯤꯕꯁꯤꯡ ꯑꯗꯣ ꯅꯥꯀꯟꯗ ꯊꯣꯡꯒꯥꯜꯗ ꯇꯥꯗꯨꯅ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯇꯥꯗꯨꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯎꯏꯔꯣ ꯁꯥꯔꯣꯟ ꯇꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯅ ꯋꯥꯗꯤ ꯉꯥꯡꯕ ꯉꯝꯗ꯭ꯔꯥ ꯃꯈꯨꯠꯁꯤꯡ ꯑꯗꯣ ꯂꯣꯟꯅꯔꯒ ꯆꯤꯡꯈꯩ ꯉꯥꯛꯄꯗ ꯂꯥꯟꯖꯔꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯤꯕꯗꯣ ꯆꯤꯡꯈꯩ ꯉꯥꯛꯄꯁꯨ ꯎꯔꯤ꯫ ꯑꯗꯨꯝꯅ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯈꯣꯏꯁꯤꯡ ꯑꯃꯗꯤ ꯌꯨꯝꯂꯩꯃ ꯍꯧꯗꯣꯡ ꯑꯗꯨ ꯊꯥꯈ꯭ꯔꯕ ꯃꯇꯨꯡ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯃꯍꯥꯛꯀꯤ ꯀꯩꯔꯦꯜ ꯀꯩꯖꯥꯎ ꯑꯗꯣ ꯇꯣꯡꯗꯨꯅ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯇꯥꯔꯤꯕꯁꯤꯡ ꯑꯗꯨ ꯀꯥꯟꯗꯨꯅ ꯆꯠꯂꯤ, ꯃꯊꯛꯇ ꯅꯦꯠꯈꯤꯕꯁꯨ ꯌꯥꯎꯔꯤ꯫ ꯑꯗꯨꯃ ꯇꯧꯔꯛꯄꯗ ꯃꯈꯣꯏꯒꯤ ꯄꯨꯔꯥ ꯑꯣꯏꯅ ꯋꯥꯟꯊꯗ꯭ꯔꯤꯕ ꯆꯠꯄ ꯉꯝꯗꯕꯗꯒꯤ ꯇꯨꯗꯨꯅ ꯎꯞꯁꯟꯗꯨꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗꯤ ꯃꯤꯍꯨꯟ ꯊꯥꯍꯨꯟꯒ ꯃꯥꯡꯈ꯭ꯔꯕ ꯄꯣꯠꯅꯤ꯫ ꯆꯥꯎꯔꯕ ꯑꯄꯥꯝꯕ ꯀꯩꯔꯦꯜꯅꯤ, ꯃꯤ ꯑꯃꯒꯤ ꯊꯥꯖꯤꯟꯃꯨꯛ ꯋꯥꯡꯂꯤꯕꯅꯤ, ꯁꯥꯡꯕꯅ ꯐꯨꯠ 9ꯃꯨꯛ ꯁꯥꯡꯂꯤꯕꯅꯤ꯫ ꯑꯗꯨꯒꯨꯝꯂꯕ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯋꯥꯡ ꯆꯥꯎꯔꯕ ꯀꯩꯔꯦꯜ ꯀꯩꯖꯥꯎ ꯑꯗꯨꯗꯅꯤ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯇꯣꯡꯗꯨꯅ ꯆꯠꯂꯤꯕ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯁꯤꯟꯅꯈꯤꯕ ꯊꯧꯗꯥ ꯄꯨꯝꯅꯃꯛ ꯄꯥꯡꯕ ꯂꯣꯏꯔꯕꯗ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯌꯦꯟꯈꯣꯡ ꯈꯣꯡꯕ ꯍꯧꯔꯛꯂꯕꯗ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯅꯣꯡ ꯉꯥꯜꯂꯛꯀꯗꯣꯔꯤ, ꯑꯃꯝ ꯑꯉꯥꯟ ꯁꯤꯟꯅꯔꯛꯀꯗꯣꯔꯤ, ꯑꯩꯁꯨ ꯍꯟꯈ꯭ꯔꯒꯦ꯫ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤ ꯋꯥꯕꯗꯤ ꯈꯔ ꯋꯥꯔꯕ ꯖꯥꯠꯅꯤ꯫ ꯋꯥꯈꯜ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯑꯃꯥꯏꯕ ꯆꯩꯔꯥꯏ ꯈꯣꯟꯕꯒꯤ ꯃꯌꯨꯝꯗ ꯆꯠꯂꯨꯕ ꯌꯨꯝꯂꯩꯃ ꯑꯃꯗꯤ ꯈꯣꯏꯁꯤꯡ ꯆꯤꯡꯈꯩ ꯉꯥꯛꯄꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯂꯣꯏꯔꯕꯅꯤꯅ ꯅꯪꯒꯤ ꯅꯍꯟꯐꯝꯗ ꯍꯜꯂꯨ, ꯑꯗꯨꯒ ꯈꯣꯏꯃꯤꯡꯊꯧꯁꯤꯡ ꯅꯈꯣꯏꯁꯨ ꯂꯩꯅꯨꯡꯗ ꯆꯪꯈ꯭ꯔꯣ꯫ ꯅꯈꯣꯏꯒ ꯑꯩꯈꯣꯏꯒ ꯐꯥꯎꯅꯔꯤꯕ, ꯅꯈꯣꯏꯒ ꯑꯩꯈꯣꯏꯒ ꯁꯝꯅꯔꯤꯕ ꯐꯤꯖꯪ ꯑꯗꯣ ꯈꯟꯖꯤꯜꯂꯒꯤ ꯂꯥꯛꯑꯣ꯫ ꯃꯇꯧ ꯑꯁꯨꯝꯅ ꯈꯣꯏꯃꯤꯡꯊꯧꯁꯤꯡꯅ ꯉꯁꯥꯏ ꯊꯣꯛꯂꯛꯈꯤꯕ ꯑꯍꯣꯕ ꯃꯈꯨꯜ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯈꯤꯅꯕꯒꯤꯗꯃꯛ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯍꯥꯏꯔꯛꯄꯗꯒꯤ ꯈꯣꯏ ꯃꯌꯥꯝ ꯑꯗꯣ ꯑꯍꯣꯕꯗꯨꯗ ꯂꯣꯏꯅꯃꯛ ꯆꯪꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄ ꯎꯃꯪ ꯃꯅꯨꯡꯗ ꯃꯥꯒꯤ ꯀꯩꯔꯦꯜ ꯀꯩꯖꯥꯎ ꯑꯗꯣ ꯇꯣꯡꯗꯨꯅ ꯆꯪꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯅꯣꯡꯁꯨ ꯉꯥꯟꯊꯣꯔꯛꯂꯦ꯫ ꯅꯣꯡ ꯉꯥꯟꯊꯣꯔꯛꯂꯕꯗ ꯅꯨꯡꯁꯥꯒꯤ ꯃꯉꯥꯜꯅ ꯐꯨꯕꯗ ꯋꯥꯟꯊꯗꯨꯅ ꯇꯥꯔꯨꯔꯕ ꯆꯩꯔꯥꯏ ꯈꯣꯟꯕꯒꯤ ꯈꯨꯟꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯃꯤꯀꯞ ꯂꯣꯏꯅꯃꯛ ꯊꯣꯛꯂꯛꯈꯤ꯫ ꯑꯗꯨꯒ ꯋꯥꯈꯜ ꯃꯥꯡꯒꯦ ꯇꯧꯔꯨꯔꯕ ꯈꯣꯏꯗ ꯆꯤꯛꯄꯒꯤ ꯆꯩꯅꯥꯈꯣꯜ ꯐꯪꯕꯗ ꯉꯥꯎꯅ ꯑꯣꯟꯅ ꯊꯣꯏꯅ ꯈꯥꯡꯂꯤꯕꯁꯤꯡ ꯑꯗꯨꯁꯨ ꯇꯞꯅ ꯐꯈꯤꯗꯧꯅ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅꯃꯛ ꯃꯈꯣꯏꯁꯨ ꯍꯧꯒꯠꯂꯛꯂꯤ꯫ ꯃꯈꯣꯏꯒꯤ ꯈꯨꯠ, ꯈꯣꯡ ꯑꯃꯗꯤ ꯃꯥꯏꯁꯤꯡꯗ ꯈꯣꯏꯅ ꯆꯤꯛꯈꯤꯕꯒꯤ ꯅꯪꯒꯜ ꯊꯕꯥꯛꯅꯆꯤꯡꯕꯁꯤꯡ ꯑꯗ ꯃꯄꯣꯝ ꯄꯣꯝꯗꯨꯅ ꯉꯥꯡꯁꯪ ꯉꯥꯡꯉ ꯂꯩꯔꯝꯂꯤ꯫ ꯈꯤꯇꯪ ꯈꯨꯠꯅ ꯊꯦꯡꯉꯨꯕꯗ ꯅꯥꯕꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯤ꯫ ꯑꯗꯨꯅ ꯊꯦꯡꯂꯛꯀꯅꯨ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏꯗꯣ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯅꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯑꯉꯛꯄ ꯄꯥꯎ ꯑꯃ ꯇꯥꯔꯤ꯫ ꯆꯩꯔꯥꯏ ꯈꯣꯟꯕꯗꯣ ꯉꯔꯥꯡꯒꯤ ꯈꯣꯏ ꯑꯗꯨꯅ ꯌꯣꯝꯁꯤꯟꯗꯨꯅ ꯆꯤꯛꯂꯝꯕꯒꯤ ꯑꯔꯨꯝ ꯂꯥꯏꯍꯧ ꯍꯧꯗꯨꯅ ꯁꯤꯕ ꯃꯆꯦꯠ ꯈꯥꯛꯅ ꯂꯩꯈ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕꯗ ꯃꯍꯥꯛ ꯂꯩꯈꯤꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯗꯤ ꯀꯝꯗꯧꯅꯤ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯍꯜ ꯑꯃꯅ ꯍꯥꯏ, ꯃꯥ ꯂꯩꯔꯤꯗꯨꯉꯥꯏ ꯂꯩꯇꯦꯗꯨꯉꯥꯏ ꯑꯩꯈꯣꯏꯗ ꯀꯔꯤꯕꯨ ꯀꯥꯟꯅꯔꯤꯕꯒꯦ? ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯇꯧꯔꯛꯄ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯅ ꯑꯃꯨꯛꯇ ꯐꯥꯎꯕ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯈꯤꯗ꯭ꯔꯤ꯫ ꯑꯃꯨꯛꯇ ꯐꯥꯎꯕ ꯃꯉꯣꯟꯗ ꯂꯥꯟꯒꯤ ꯑꯣꯏꯕ ꯈꯨꯠꯂꯥꯏ ꯊꯤꯖꯤꯟꯅꯕ ꯂꯩꯈꯤꯗ꯭ꯔꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯩꯈꯣꯏꯅ ꯆꯩꯔꯥꯏ ꯈꯣꯟꯕꯕꯨ ꯌꯥꯝꯅ ꯍꯩꯕꯅꯤ, ꯃꯥꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯆꯨꯝꯂꯕꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯊꯥꯖꯔꯨꯕꯗꯒꯤ ꯊꯕꯛ ꯑꯁꯦ ꯊꯣꯛꯈ꯭ꯔꯤꯕꯅꯤ꯫ ꯐꯔꯦ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯗ ꯑꯣꯏꯅ ꯍꯥꯏꯖꯕꯅ ꯐꯔꯒꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕ ꯆꯩꯔꯥꯏ ꯈꯣꯟꯕꯅ ꯀꯔꯤꯅꯣ ꯃꯌꯥꯝꯅ ꯍꯥꯏꯔꯤꯕꯗꯨꯕꯨ? ꯑꯩꯈꯣꯏꯕꯨ ꯍꯦꯛ ꯎꯕꯒ ꯍꯥꯠꯀꯗꯕꯒꯤ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯂꯥꯜꯂꯦ ꯍꯥꯏꯖꯒꯅꯤ ꯍꯥꯏꯔꯤꯕꯁꯤꯕꯨ ꯅꯠꯇꯦ, ꯍꯥꯠꯄꯤꯔꯣ ꯍꯥꯏꯗꯨꯅ ꯆꯪꯖꯔꯨꯕꯒ ꯆꯞ ꯃꯥꯟꯅꯔꯣꯏꯗ꯭ꯔꯣ?
ꯋꯥꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯆꯩꯔꯥꯏ ꯈꯣꯟꯕ ꯅꯪꯅ ꯍꯥꯏꯕ ꯏꯜꯂꯨꯕꯗꯒꯤ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯑꯋꯥꯐꯝꯗ ꯇꯥꯔꯦ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯁꯤꯈ꯭ꯔꯤꯕ ꯁꯟ ꯑꯗꯨ ꯃꯍꯥꯛꯅ ꯍꯥꯠꯂꯤꯕꯗꯨ ꯀꯔꯤ ꯃꯔꯝꯒꯤ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯅ ꯑꯃꯨꯛꯇꯪ ꯊꯤꯗꯣꯛꯂꯝꯂꯕꯗꯤ ꯐꯔꯝꯒꯗꯕꯅꯤ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯅꯪꯅ ꯉꯥꯡꯕꯅ ꯆꯨꯝꯂꯦ ꯈꯟꯗꯨꯅ ꯃꯍꯥꯛꯄꯨ ꯇꯥꯟꯊꯣꯛꯂꯨꯕ ꯑꯩꯈꯣꯏ ꯑꯁꯤ ꯀꯌꯥꯗ ꯊꯤꯅ ꯄꯪꯈ꯭ꯔꯕ ꯅꯥꯀꯜ ꯑꯃꯈꯛꯇꯪꯒꯤ ꯋꯥ ꯇꯥꯔꯒ ꯆꯩꯔꯥꯛ ꯄꯤꯔꯨꯕꯒꯤ ꯃꯍꯩꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯪꯂꯤꯕꯁꯤ ꯃꯔꯝ ꯑꯗꯨꯅ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯂꯥꯟ ꯍꯦꯛ ꯂꯥꯛꯄꯒ ꯑꯩꯈꯣꯏ ꯈꯨꯟꯖꯥ ꯄꯨꯝꯅꯃꯛ ꯊꯣꯛꯇꯨꯅ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯖꯒꯗꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝꯁꯨ ꯂꯥꯜꯂꯦ ꯍꯥꯏꯖꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯩ ꯍꯥꯏꯅꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯆꯩꯔꯥꯏ ꯈꯣꯟꯕꯅ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯑꯩꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨ ꯈꯪꯈ꯭ꯔꯕꯗꯤ ꯑꯩ ꯑꯁꯤ ꯑꯐꯕ ꯑꯣꯏꯔꯣꯏꯁꯦ ꯐꯩ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯍꯣꯔꯦꯟꯁꯤ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯑꯩꯅ ꯍꯥꯟꯅ ꯂꯩꯀꯥꯏ ꯑꯁꯤꯕꯨ ꯀꯤꯍꯟ ꯈꯪꯍꯟꯗꯕ ꯌꯥꯗꯦ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯂꯛꯄ ꯉꯝꯅꯅꯕꯒꯤꯗꯃꯛꯇ ꯑꯈꯥꯛ ꯑꯔꯥꯎꯒ ꯂꯣꯏꯅꯅ ꯅꯣꯡ ꯍꯩꯊꯍꯟꯒꯦ ꯑꯀꯟꯕ ꯂꯦꯟ ꯇꯥꯍꯟꯒꯦ ꯈꯪꯒꯅꯤ ꯃꯍꯥꯛꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯎꯡꯂꯒ ꯂꯩꯔꯤꯉꯩ ꯃꯌꯥꯝꯁꯤꯡꯗꯣ ꯑꯃꯒ ꯀꯞꯅ ꯂꯥꯎꯅꯕ ꯑꯃꯨꯛ ꯍꯧꯔꯛꯂꯦ ꯀꯔꯤ ꯇꯧꯔꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯂꯨꯕꯗꯗꯤ ꯀꯅꯥ ꯑꯃꯒꯤꯅ ꯁꯥ ꯁꯟ ꯁꯤꯔꯝꯂꯦ ꯀꯅꯥ ꯑꯃꯒꯤꯅ ꯍꯨꯏ ꯀꯅꯥ ꯑꯃꯒꯤꯅ ꯏꯔꯣꯏ ꯃꯊꯪ ꯁꯤꯔꯒ ꯂꯩꯔꯝꯈꯤ ꯃꯇꯝ ꯑꯗꯨꯗ ꯁꯤꯔꯝꯂꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯄꯨꯁꯤꯡ ꯑꯗꯨꯅ ꯂꯥꯎꯅ ꯈꯣꯡꯗꯨꯅ ꯀꯞꯂꯤꯕꯅꯤ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯇꯧꯈꯤꯕ ꯂꯥꯜ ꯑꯁꯤꯗ ꯁꯥ ꯁꯟ ꯐꯅ ꯌꯥꯝꯅ ꯁꯤꯔꯤ ꯃꯤ ꯃꯈꯩꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥꯈꯜ ꯇꯥꯔꯛꯇ꯭ꯔꯤꯕ ꯑꯃꯗꯤ ꯋꯥꯈꯜ ꯇꯥꯔꯛꯂꯒꯁꯨ ꯑꯔꯨꯝ ꯂꯥꯏꯍꯧ ꯍꯧꯗꯨꯅ ꯍꯧꯒꯠ ꯀꯥꯡꯈꯠ ꯉꯝꯗꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯤꯕꯅꯤ ꯇꯧꯔꯛꯂꯤꯕ ꯂꯥꯟꯊꯥ ꯑꯁꯤꯗ ꯃꯌꯥꯝꯁꯨ ꯀꯤꯅꯕꯅ ꯂꯣꯏꯔꯕꯅꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯅ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯛꯀꯗꯧꯔꯤꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯣꯠꯂꯤꯕ ꯅꯩꯔꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯁꯦ ꯊꯪꯅꯕ ꯂꯩꯀꯥꯏꯁꯤꯡꯗꯁꯨ ꯃꯊꯪ ꯄꯥꯎ ꯂꯣꯏꯅꯃꯛ ꯇꯥꯔꯤ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤ ꯃꯈꯣꯏꯒꯤ ꯊꯪꯅꯔꯤꯕ ꯈꯨꯜ ꯑꯁꯤꯗ ꯀꯩ ꯇꯣꯡꯕ ꯑꯃꯥꯏꯕ ꯑꯃ ꯂꯥꯛꯂꯒ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯂꯥꯟꯗꯥꯔꯤ ꯍꯥꯏ ꯈꯨꯜ ꯑꯁꯤꯗ ꯂꯩꯕ ꯃꯤ ꯃꯈꯩ ꯂꯣꯏꯅꯃꯛ ꯑꯇꯣꯞꯄ ꯈꯨꯜꯁꯤꯡꯗ ꯆꯦꯟꯊꯣꯛꯅꯔꯛꯄ ꯌꯥꯅ ꯂꯩꯔꯤ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯆꯩꯔꯥꯏ ꯈꯣꯟꯕꯅ ꯍꯥꯏꯕꯗ ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯕꯁꯨ ꯃꯈꯣꯏꯅ ꯆꯪꯂꯨꯔꯤꯕ ꯂꯩꯀꯥꯏ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯥꯛꯀꯅꯤ ꯍꯥꯏꯔꯤ ꯀꯔꯤꯒꯨꯝꯕꯗ ꯑꯗꯨꯝꯅ ꯂꯥꯛꯂꯕꯗꯤ ꯑꯩꯈꯣꯏꯁꯨ ꯑꯋꯥꯕ ꯅꯪꯒꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯈꯨꯜ ꯑꯁꯤꯗꯒꯤ ꯆꯦꯟꯊꯣꯔꯛꯄ ꯃꯤ ꯑꯃꯠꯇ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯍꯟꯕ ꯌꯥꯔꯣꯏꯀꯣ ꯑꯗꯨꯝꯅ ꯃꯊꯪ ꯄꯥꯎ ꯄꯤꯅꯈꯤꯗꯨꯅ ꯈꯨꯜꯁꯤꯡ ꯂꯩꯀꯥꯏꯁꯤꯡ ꯑꯗꯨꯗ ꯑꯃꯠꯇ ꯆꯪꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯂꯩꯅꯈ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯜꯂꯛꯂꯦ ꯆꯩꯔꯥꯏ ꯈꯣꯟꯕꯗꯣ ꯃꯍꯥꯛ ꯅꯣꯡ ꯀꯧꯊꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯕ ꯁꯥꯕ ꯄꯨꯡꯂꯣꯏ ꯂꯣꯏꯈ꯭ꯔꯦ ꯆꯩꯔꯥꯏ ꯈꯣꯟꯕꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯁꯨ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ ꯃꯈꯣꯏꯗꯤ ꯆꯩꯔꯥꯏ ꯈꯣꯟꯕꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏꯅ ꯈꯪꯂꯤꯕꯅꯤ ꯎꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯆꯩꯔꯥꯏ ꯈꯣꯟꯕꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯗ ꯅꯈꯣꯏ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯂꯛꯀꯅꯨ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗꯤ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯨ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯤꯌꯥꯝꯗ ꯈꯪꯍꯜꯂꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯆꯩꯔꯥꯏ ꯈꯣꯟꯕꯅ ꯅꯣꯡ ꯀꯧꯊꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩꯔꯝꯕ ꯑꯃꯨꯕ ꯅꯣꯡꯗꯨꯝꯁꯤꯡ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯔꯣꯟ ꯅꯥꯏꯅ ꯀꯨꯞꯁꯜꯂꯛꯂꯤ ꯃꯝꯕꯅ ꯈꯝ ꯊꯦꯡꯂꯕ ꯅꯨꯡꯁꯤꯠꯅ ꯃꯤꯠ ꯃꯥꯏ ꯄꯥꯡꯕ ꯉꯝꯗꯕ ꯃꯈꯩ ꯁꯤꯠꯂꯤꯕ ꯃꯇꯝ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯀꯔꯤꯅꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯑꯈꯥꯛ ꯑꯔꯥꯎ ꯑꯣꯏꯅ ꯍꯩꯊꯒꯗꯧꯔꯤꯕ ꯃꯥꯜꯂꯤ ꯃꯍꯥꯛ ꯃꯁꯥ ꯂꯥꯛꯑꯣꯏꯗꯧꯔꯤꯕ ꯃꯥꯜꯂꯤ ꯀꯔꯤꯒꯨꯝꯕ ꯆꯤꯡꯈꯩ ꯉꯥꯛꯄ ꯑꯃꯥꯏꯕ ꯂꯥꯛꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯀꯔꯝ ꯇꯧꯒꯅꯤ ꯐꯩ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯃꯥꯒꯤ ꯎꯃꯪ ꯃꯅꯨꯡꯗ ꯆꯪꯂꯒ ꯑꯩꯈꯣꯏꯅ ꯂꯥꯜꯂꯦ ꯍꯥꯏꯖꯔꯨꯒꯗꯕꯅꯤ ꯂꯥꯎ ꯈꯣꯡꯗꯨꯅ ꯑꯩꯈꯣꯏꯅ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯖꯔꯕꯗꯤ ꯃꯍꯥꯛꯁꯨ ꯀꯔꯤꯒꯤ ꯌꯥꯔꯛꯂꯣꯏꯗꯧꯔꯤꯕꯅꯣ ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯅꯣꯡ ꯃꯀꯨꯞ ꯇꯥꯕ ꯍꯧꯔꯛꯂꯦ ꯅꯣꯡ ꯇꯥꯕ ꯍꯧꯔꯛꯂꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯣ ꯊꯋꯥꯏ ꯋꯥꯅꯔꯤꯉꯩ ꯅꯣꯡ ꯑꯁꯨꯝ ꯀꯟꯁꯤꯜꯂꯛꯈꯤ ꯑꯗꯨꯒ ꯅꯣꯡ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯆꯨꯕꯗ ꯅꯠꯇꯅ ꯑꯀꯟꯕ ꯅꯣꯡ ꯅꯨꯡꯁꯤꯠꯁꯨ ꯌꯥꯎꯕ ꯍꯧꯔꯛꯂꯦ ꯅꯣꯡ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯀꯅꯥ ꯑꯃꯒꯤꯅ ꯌꯨꯝꯒꯤ ꯏ ꯄꯨꯝꯅꯃꯛ ꯍꯨꯝꯗꯣꯛꯈ꯭ꯔꯤ ꯀꯅꯥ ꯑꯃꯒꯤꯅ ꯁꯪꯒꯣꯜ ꯊꯨꯗꯦꯛꯂꯛꯂꯤ ꯎ ꯋꯥ ꯀꯌꯥ ꯅꯩꯈꯥꯏꯔꯛꯂꯤ ꯋꯥꯄꯜ ꯎꯄꯜ ꯄꯣꯔꯣꯛ ꯅꯩꯈꯥꯏꯕ ꯃꯈꯩ ꯁꯤꯠꯂꯤꯕ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯑꯗꯨꯗ ꯃꯌꯥꯝꯗꯣ ꯃꯄꯥꯜ ꯊꯣꯛꯄ ꯀꯤꯅꯔꯤ ꯈꯥꯛꯄ ꯂꯥꯎꯕꯁꯨ ꯂꯦꯞꯇꯦ
खाकपा लाउबा तौरिबा अदुसु चमनगा खाकपा लाउबा नत्ते हेक्ता सीरसनु हाइबगी मतागुमना ब्रज कया थादरक्लिबनी उ कया खाइजलिबनी तौरिबसिदा मयामदो थोकपा किनरी युमदगी मपान थोक्तना इमुंगदा तुमिन तुमिन लेनरी नाकल अमदना कमदौरी सिंखै ngakpana खल्ली करिनो लैकाई खुल्लसिबो असुक साथीना नो हैथरिबसिबो लैकाई खुल्लसिगी लुसिंगबनी हाइदुना लैरिबा चैराई खुनबना करिगुम्बा थबक अमदि तौरेसे फै ngasiदी चैराई खुनबदा ओइना लान तासलगी महान हैथरिबा नुंग लेन याउरिबा कल्लबा नोंले नुंगसित मदि सहुं कल्लबा हिंसा लेतंबगुम थादरिबा ब्रजसिंग महाके माइकैदा लोइनमक थादगी अइना तौबना अइना फंगी मी सिसिनो खलग अइ सि हाइबदु थौखल्लगे असमना खल्लगा चैराई खुनबना लैवा मंत्र कया सिजिनदुना महाके अकोइबदा लैरिबा तिनमु लाइमु सिंगदो महाना लोइनमक कौथोकले मधुगी मतुंग मखोय मसेल अमगा वारी वाताई सनाहंदुना चैराई खुनबना तौरिबा थबगदो थिंगनबगिदमक्ता नोंसिंग अदुबु ngaklenabagidamक्ता याथंग तौखिबदगी चैराई खुनना लैरिबा जगा अदुदा तिनमु लाइमुसिंग लाकपा हौरक्ले अदुमना तिनमु लाइमुसिंग लाकलकपा अदुददी चैराई खुनबसु खंगले महाकी माइकैदा तिनमु लाइमु लाकपा हौरे हाइबसि हानादगी हौना खंगदुन लैरबने महांगा तौरिबा थबक असिदा आमाइबा चिंखै ngakpa तुमिन्ना खक लेरक्लोइ हाइबसि मरमदुना हानादगी हौना सेम सादुन लैखिबना आमाइबा चैराई खुनबना महाकी अकोइबदा कोइना युंचुनुना थमलिबा लांगथ्रै ताइरेन अमदि खोइजुलखाम लैरिबा सिंगदो लोइनम कोइसलगा महाकी अकोइबदा युंखिबना अमत संगब ngamdre मसिगी मतुंग चैराई खुनबगी मनाक्ता चलुबा तिनमु लाइमु सिंगदो माइथिरदुना चिंखै ngakpagi manakta lakle aduga mahaki manakta changba ngamdre mahaki akoibada tairen pungphai amadi atai pulam charam mayam ama loinamak jungchunu lehori maramaduna aikoi changba ngamdre hairi matamaruda chairai khonbagi manakta tharuba timu laibu sing adugi wa taraga singkhai ngakpana o haujikti mahak su khangjaraboi magi akoibada aina lai thadalakani haibasi khangbadagi langthrai tairen mana amadi atai pulam chiram mayam ma question thamkraba khoijulkham atai tingkhoi pungphai phai ngak pangamra yenge phare nakoi punamak magi koibada layo magi leiriba punamak ado loinam humdoktuna mahapu aina singduna thongalgi wama phabu puthorakani matamada nakoi na mahapu matit thokpalakna gatabani असम नहरम लगा चिंखै ngakpa mahaki kariel kaijau adubu khupak ahum la khubada kauthokri madugi matung चिंखै ngakpana kariel adu tongduna asum lakli yamna ngliba mana amai ba चिंखै ngakbagi akoibadati nong amata tadi mahaki leiwana khanduna ngakna thamkhabani asum lakpana amai ba chairai khonbana makhoigi thongalgi wangoda hauba boroi makhongda Tromlibadu ubada चिंखै ngakpana o ngahansu masidani mahang leramba phai ngasidi nang lem thararoi nathuaya da lawraba matam khatara aigi penda base koklagani asumna chongsalakpadadi amaiba chairai khunbana चिंखै ngakpa lakani khangbana mahaki leiwa mantrana semba sagi lang ama leramle maduda चिंखै ngakpana tongokliba mahaki khudup sa oiriba Pamba kerel ado thuri Pamba kerel ado thukhibaduta चिंखै ngakpa karen kaijau adudagi phan chongthari matamaruda charai khunbana haujiktina hakina pangal punamak aina supledo hayo aigolagi kari pamliba nathwai kanbige adumna hairubada चिंखै ngakpana noklaga aduk yamna pangthaba nangumanasu aigi khude cha oiriba Pamba kerel asibu phajinjaba sai naha khangdramani aigi ifamda Pamba kerel masing khangdran lei haibasi naha na phajiliba Pamba kerel asinani nangbu nongmona traga nongmadi sodramaki sekai du nahalan gadoriba aduga mamangi matamda
ꯅꯍꯥꯛꯅ ꯁꯤꯖꯤꯟꯅꯗꯨꯅ ꯀꯧꯊꯣꯛꯇꯨꯅ ꯊꯝꯂꯤꯕ ꯄꯥꯝꯕ ꯀꯩꯔꯦꯜ ꯑꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯑꯃ ꯅꯍꯥꯛꯀꯤ ꯄꯥꯝꯕ ꯀꯩꯔꯦꯜ ꯑꯗꯨꯅ ꯁꯦꯒꯥꯏꯗꯨꯅ ꯍꯥꯠꯈꯤꯕ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯥꯏꯅꯗꯨꯅ ꯑꯩꯅ ꯍꯥꯠꯈꯤꯕꯒꯨꯝ ꯈꯜꯍꯜꯂꯤꯕ ꯃꯗꯨ ꯄꯨꯝꯅꯃꯛ ꯃꯌꯥꯝꯅ ꯈꯪꯗ꯭ꯔꯕꯁꯨ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄ ꯑꯩꯅꯗꯤ ꯈꯪꯉꯤ ngasi phawda lekai khulasta leiriba mi amata aina hatkhiba leitri nangna hatkhiba do aingona taisen bani sanbi hatpasu aingona taisen bani wafam maruta chairai khonbana hoi pangang ngangano nangna ngangba khudimak chungani haiba leiti ngarangda natra nahangna khoi thajanduna lekai asta leiriba sasan hui hudong punamak hatkhiba do aduga mioi kayabuna awaba nanghankhiba मकोई मकोई की मसा हौजी फाव नावा फट्री अदुगा नंगना अचुंबा सादुन nganglibro वफम अदु ताबदा चिंखै ngakpa नोकलगा सा सन खरा सीगी बदुरी कछु थुदोक्ति नंग हौजी आइना करी तोरपा के हाइबदो येंबा तारे नंगना खलिबबु आइना तोंगदुन लालिबा पांबा के लसी फारगा आइगे पांगल पुनमक लोइरगनि खंजबा साइ येंगो ngasiदी अमाइबा चिंखै ngakpa करी तोबो ngambagi हाइबदो asum haramlaga amaiba singkhai ngakpana mahaki makokta kupliba yampak ato lauthorakle adugi matungda yampak adu lewa khara solaga masa do amuktang hut leiramlaga mahaki yampak ato sat langthorai yampak aduna sarai khunbagi manak tamna paisillakpada sarai khunbana mahaki nakanda yeptuna tari leiramba numit kumna langliba mahaki laigi thangado satorakle aduga madubu ngaknarbu honarubada yama thajatana yampakado mahaki manak jawgudaba phut ahum khara watlingai mathakta sat paikhat khiduna thoidau hendongna sauraba paklaba phawra muk chakna phandokri aduga mahaki maikaida tam thadrai madubu chairai khunbana mungonda nantharabadi sodramaki mahaki mathwai ase mangba tare pungpak paktuna siba tare haiduna ngakhatnaba honari mataw asumna chairai khunbana madubu ngakhatnaba honari ngai amaiba singkhai ngakpa changsillaktuna ngao napangal kayam leiduna nahangna aigi yempakpu thangduna puduna chatpa ngamjagani phanabu yemga nungairi khanglabra nang aibu mai thaduna haranaba thorang tawkiba nahaka loinaba amaiba macha macha singadu kadai chatkri haujik makhoina laktuna nang kallarabro nangna aibu kayagi matik yengthibagi haibasi handak khatamakang nang awabasi kayam koina khangma ngambagi yengki lomliba sang asidagi saruk abatang hengatke ko asumna hairaga mahakna manak adada leiramba napi ama patthali aduga yempak mathak aduta sat langkhatkhi adumna langkhatkhi baduta yempak ado phau bora manga tara haptilapugum khanglum lum tharaklabada chingkhai ngakpa lepangalum ngalaktabadagi phamtharakli aduga khurkudu kunduna manangan aduda ngakli matamarda chairai khonbana nahaki yampaka se yamathuna loktho ai sodrama ki sibuthale ai ngakpa ngamlaktri ai nangna tawriba asida ai karimta yedaroi lekai gi miyamsu kalaroi ai bukta ngakpi yu hairakli wafam madu tabat singkhai ngakpana kari haiba aina tawriba thabuka nahagi yedaroi lekai gi mising asida aina oninga mongdo olo nang kari su hairoi haiba kaya da mi usitana nganglibano nangna tawgiba thabak ado kaukthoklaga punamakasi aina lekai miya masibu odingbaga su saduna ngangli phare adudi nahak amuka chaina khangu asum hairamlaga yempak ado mai hona sagolakle adumna mai hona sagalakba asida chairai khonba khangba ngamjaduna mahakto ubra ngopsalaga leiri manangandra yempak ado yamna kana nanthaduna chairai khonbado sigadaba khakta ngairi sor phunkalakle masigi matung chairai khonbana khukapi ahumlak tek tek kaplubata mahaki yempak ado mangonda sat hanjalakli aduga makokta uplaga hairi ai nangonda aina karisu tawkhiba leiti karigino nangna aingonda aduk tamthiba thabak amantarok libadabo aduga nangna nongma aingonda torokhibaduna kari airi nangonda karisu tawkhiba leiti adumna hairakpada chairai khonbana karigi tawdaba nangna natra aiki luna chana thamjariba isu nupibu isingda langthaduna hatkibado
ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯆꯤꯡꯈꯩ ꯉꯥꯛꯄ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯑꯗꯨꯒ ꯀꯔꯤ ꯍꯥꯏꯕ ꯅꯍꯥꯛꯀꯤ ꯅꯁꯨ ꯅꯨꯄꯤ ꯑꯩꯅ ꯆꯤꯡꯊꯗꯨꯅ ꯍꯥꯠꯈꯤ ꯍꯥꯏꯕ ꯍꯥꯏ ꯃꯗꯨꯗꯤ ꯀꯅꯥꯅ ꯍꯥꯏꯔꯤꯕꯅꯣ ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕ ꯃꯤ ꯃꯈꯩ ꯃꯊꯪ ꯊꯣꯛꯂꯛꯇꯨꯅ ꯊꯣꯝꯖꯤꯜꯂꯛꯂꯤ ꯂꯩꯀꯥꯏꯒꯤ ꯃꯤ ꯃꯊꯪ ꯊꯣꯛꯂꯛꯇꯨꯅ ꯆꯩꯔꯥꯏ ꯈꯣꯟꯕ ꯑꯃꯗꯤ ꯆꯤꯡꯈꯩ ꯉꯥꯛꯄ ꯃꯈꯣꯏ ꯑꯅꯤ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯣꯝꯗ ꯂꯥꯛꯄꯗꯗꯤ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯃꯤꯌꯥꯝ ꯊꯣꯛꯂꯛꯂꯦ ꯍꯥꯏꯗꯨꯅ ꯋꯥꯐꯝ ꯑꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯗꯕꯤꯗ ꯐꯟ ꯆꯣꯡꯊꯣꯛꯇꯨꯅ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯄꯥꯝꯕ ꯀꯩꯔꯦꯜ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯂꯩꯋꯥ ꯑꯃꯅ ꯁꯦꯝꯕ ꯃꯆꯤꯟ ꯇꯨꯝꯂꯕ ꯁꯨꯔꯤ ꯑꯃꯅ ꯃꯍꯥꯛꯀꯤ ꯐꯥꯖꯤꯟꯗꯨꯅ ꯂꯩꯔꯤꯕ ꯂꯥꯡ ꯑꯗꯣ ꯑꯃꯨꯛꯀꯤ ꯈꯨꯔꯥꯏꯗ ꯄꯨꯂꯞ ꯇꯠꯂꯤ ꯑꯗꯨꯅ ꯄꯥꯝꯕ ꯀꯩꯔꯦꯜ ꯑꯗꯨ ꯇꯣꯡꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯆꯩꯔꯥꯏ ꯈꯨꯟꯕꯅ ꯉꯁꯥꯏꯅ ꯊꯥꯗꯠꯄ ꯌꯥꯔꯕ ꯑꯩꯒꯤ ꯂꯥꯡ ꯑꯁꯤ ꯃꯍꯥꯛꯅ ꯇꯧꯖꯔꯁꯅꯨ ꯃꯇꯥꯒꯨꯝ ꯊꯥꯗꯣꯛꯇꯨꯅ ꯊꯝꯂꯤꯕ ꯋꯥꯕꯅꯤ ꯑꯩꯅ ꯀꯜꯂꯦ ꯈꯟꯗꯨꯅ ꯊꯝꯂꯤꯕ ꯑꯩꯒꯤ ꯁꯥꯒꯤ ꯂꯥꯡ ꯑꯁꯤ ꯀꯌꯥ ꯂꯥꯏꯅ ꯊꯥꯗꯠꯇꯨꯅ ꯆꯠꯈ꯭ꯔꯕ ꯀꯔꯤꯅꯣ ꯃꯥꯅ ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯤ ꯍꯥꯠꯂꯒ ꯑꯩꯅ ꯃꯗꯨ ꯍꯥꯏꯔꯨꯕꯗ ꯃꯥꯅ ꯉꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯔꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯂꯩꯔꯁꯦ ꯀꯔꯤꯅꯣ ꯃꯌꯥꯝ ꯑꯁꯤꯅ ꯁꯣꯝꯗ ꯂꯣꯏꯅꯃꯛ ꯂꯥꯛꯂꯤꯕꯁꯤꯅ ꯃꯈꯣꯏ ꯂꯥꯛꯂꯝꯗ꯭ꯔꯕꯗꯤ ꯇꯪ ꯇꯥꯕ ꯑꯃ ꯈꯜꯂꯝꯒꯗꯕꯅꯤ ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯊꯋꯥꯏ ꯃꯥꯡꯂꯝꯕ ꯑꯃ ꯃꯇꯣꯝꯇ ꯃꯨꯔꯨ ꯁꯣꯜꯂꯤꯉꯩ ꯃꯌꯥꯝ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯩꯔꯥꯏ ꯈꯣꯟꯕꯗ ꯀꯗꯣꯝ ꯆꯠꯈ꯭ꯔꯦ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄ ꯀꯗꯣꯝ ꯆꯠꯈ꯭ꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯆꯩꯔꯥꯏ ꯈꯣꯟꯕꯅ ꯃꯍꯥꯛꯇꯤ ꯍꯟꯈ꯭ꯔꯦ ꯍꯥꯏꯔꯨꯕꯗ ꯃꯌꯥꯗꯒꯤ ꯏ ꯃꯌꯥꯝ ꯑꯃ ꯍꯩꯊꯔꯛꯇꯨꯅ ꯐꯨꯔꯨ ꯀꯥꯝꯊꯣꯔꯛꯇꯨꯅ ꯂꯩꯃꯥꯏꯗ ꯎꯞꯁꯤꯜꯂꯒ ꯂꯩꯔꯤ ꯃꯈꯨꯕꯥꯛꯅ ꯂꯩꯃꯥꯏꯗ ꯅꯝꯂꯒ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤꯁꯨ ꯃꯇꯝ ꯂꯥꯛꯂꯦ ꯑꯗꯨꯅ ꯅꯈꯣꯏ ꯃꯌꯥꯝꯕꯨ ꯉꯥꯛꯅꯅꯕ ꯍꯣꯠꯅꯕꯗ ꯑꯁꯤ ꯌꯧꯅ ꯀꯠꯊꯣꯛꯂꯤꯕ ꯑꯩ ꯑꯁꯦ ꯅꯈꯣꯏꯅ ꯊꯥꯖꯗ꯭ꯔꯕꯅꯤ ꯆꯤꯡꯈꯩ ꯉꯥꯛꯄꯕꯨ ꯊꯥꯖꯗꯨꯅ ꯅꯈꯣꯏꯅ ꯃꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯖꯒꯅꯤ ꯍꯥꯏꯖꯕꯒꯁꯨ ꯁꯥꯔꯤ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯃꯍꯥꯛꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛ ꯇꯥꯛꯅ ꯇꯨꯝꯅ ꯍꯜꯂꯛꯂꯒꯅꯤ ꯃꯗꯨ ꯇꯧꯗꯅꯕꯒꯤꯗꯃꯛ ꯑꯩꯒ ꯃꯥꯒ ꯉꯁꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟ ꯊꯦꯡꯅꯕꯅꯤ ꯃꯍꯥꯛꯀꯤ ꯄꯥꯝꯕ ꯀꯩꯔꯦꯜ ꯑꯗꯣ ꯑꯩꯒꯤ ꯁꯥꯒꯤ ꯂꯥꯡꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯃꯍꯥꯛꯀ ꯑꯩꯒ ꯄꯥꯡꯒꯜ ꯆꯥꯡ ꯌꯦꯡꯅꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯟꯊꯦꯡꯅꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯈꯔ ꯑꯩꯉꯣꯟꯗꯒꯤ ꯍꯩꯕ ꯍꯦꯟꯈꯤꯕ ꯃꯄꯥꯡꯒꯜ ꯀꯟꯈꯤꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯀꯩꯔꯦꯜ ꯑꯗꯣ ꯅꯥꯟꯊꯣꯔꯛꯇꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯗꯠꯂꯝꯕꯗꯒꯤ ꯑꯩꯒꯤ ꯐꯤꯕꯝ ꯑꯁꯤ ꯇꯥꯔꯤꯕꯅꯤ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯌꯥꯝꯅ ꯀꯔꯤ ꯍꯥꯏꯔꯝꯃꯤꯕꯅꯣ ꯃꯇꯝ ꯑꯗꯨꯗ ꯆꯩꯔꯥꯏ ꯈꯨꯟꯕꯅ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯅꯤꯄꯥ ꯑꯃ ꯁꯦꯒꯥꯏꯗꯨꯅ ꯍꯥꯠꯂꯝꯂꯤꯕꯗꯨ ꯑꯗꯨꯒꯨꯝꯅ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯃꯈꯩ ꯁꯦꯒꯥꯏꯗꯨꯅ ꯍꯥꯠꯂꯒꯅꯤ ꯍꯥꯏꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯆꯦꯛꯁꯤꯟꯒꯗꯕꯅꯤ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯎꯃꯪ ꯑꯁꯦ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯅ ꯀꯣꯏꯁꯤꯜꯂꯒ ꯃꯩ ꯊꯥꯒꯗꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯀꯔꯝꯅ ꯍꯤꯡꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯐꯠꯇꯕ ꯃꯤ ꯑꯗꯨꯗꯤ ꯃꯩꯅ ꯆꯥꯛꯇꯨꯅ ꯁꯤꯖꯈ꯭ꯔꯁꯅꯨ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯌꯥꯝꯅ ꯀꯔꯤ ꯑꯩꯈꯣꯏꯕꯨ ꯍꯌꯦꯡ ꯅꯍꯥꯟ ꯅꯣꯡꯃ ꯅꯨꯄꯥ ꯑꯃ ꯁꯦꯒꯥꯏꯔꯒ ꯍꯥꯠꯈꯤꯕꯗꯨ ꯑꯗꯨꯃꯥꯏꯅ ꯍꯥꯠꯀꯅꯤ ꯍꯥꯏꯕ ꯐꯔꯦ ꯑꯩꯈꯣꯏꯅ ꯎꯃꯪ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯒ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯨꯕ ꯍꯥꯏꯕꯁꯤ ꯑꯣꯏꯔꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯄꯒꯤ ꯃꯍꯨꯠ ꯎꯃꯪ ꯑꯁꯤ ꯑꯣꯏꯅ ꯀꯣꯏꯅ ꯃꯩ ꯊꯥꯗꯣꯛꯂꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯀꯔꯤ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯨ ꯎꯠꯂꯁꯤ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯅꯔꯗꯨꯅ ꯃꯍꯩ ꯆꯠꯅꯈ꯭ꯔꯤ ꯑꯌꯨꯛ ꯉꯟꯇꯥ ꯄꯨꯜꯂꯁꯤ ꯍꯥꯏꯅꯔꯗꯨꯅ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯁꯦ ꯆꯤꯡꯈꯩ ꯉꯥꯛꯄꯒꯤ ꯊꯥꯗꯣꯛꯇꯨꯅ ꯊꯝꯂꯤꯕ ꯀ꯭ꯋꯥꯛ ꯑꯗꯨꯅ ꯇꯥꯔꯗꯨꯅ ꯆꯤꯡꯈꯩ ꯉꯥꯛꯄꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯔꯔꯤ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯀꯔꯤ ꯍꯥꯏꯕ ꯑꯩꯅ ꯂꯩꯔꯤꯕ ꯎꯃꯪ ꯑꯁꯤ ꯍꯌꯦꯡ ꯃꯩ ꯊꯥꯔꯒ ꯑꯩꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯕ ꯐꯔꯦ ꯃꯈꯣꯏꯅ ꯎꯃꯪ ꯑꯁꯦ ꯃꯩ ꯊꯥꯕ ꯉꯝꯖꯔꯕꯗꯤ ꯉꯝꯖꯔꯦꯗꯅ ꯑꯁꯨꯛ ꯌꯥꯝꯅ ꯅꯤꯡꯍꯟꯅꯕ ꯂꯩꯇꯅ ꯍꯣꯠꯅꯔꯤꯕ ꯑꯃꯥꯏꯕ ꯆꯩꯔꯥꯏ ꯈꯣꯟꯕꯒꯤ ꯂꯧꯅꯝ ꯂꯥꯡꯗ ꯊꯥꯖꯔꯤꯕ ꯐꯩ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯃꯈꯣꯏ ꯃꯌꯥꯝꯁꯤ ꯑꯩꯅ ꯑꯃꯨꯛꯇ ꯐꯥꯎꯕ ꯇꯧꯈꯤꯗ꯭ꯔꯤꯕ ꯃꯑꯣꯡꯗ ꯂꯥꯛꯅꯒꯦ ꯈꯪꯒꯅꯤꯗꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗꯅ ꯃꯈꯣꯏꯅ ꯑꯩꯒꯤ ꯎꯃꯪ ꯑꯁꯤꯕꯨ ꯃꯩ ꯊꯥꯅꯕ ꯊꯧꯔꯥꯡ ꯇꯧꯕꯗꯨꯗ ꯇꯞ ꯇꯥꯕ ꯃꯈꯩ ꯂꯥꯛꯅꯒꯦ ꯈꯪꯒꯅꯤ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯅ ꯑꯩꯒꯤ ꯂꯩꯔꯤꯕ ꯇꯤꯃꯨ ꯂꯩꯃꯨꯁꯤꯡ ꯃꯊꯤ ꯐꯣꯡꯍꯟꯗꯨꯅ ꯑꯣꯠꯅ ꯅꯩꯅ ꯈꯥꯡꯍꯟꯒꯦ ꯑꯗꯨꯒ ꯆꯩꯔꯥꯏ ꯈꯣꯟꯕ ꯅꯪꯕꯨꯁꯨ ꯑꯩꯅ ꯏꯁꯤꯡ ꯑꯁꯥꯕꯗ ꯇꯤꯡꯗꯨꯅ ꯃꯇꯤꯛ ꯊꯣꯛꯄ ꯂꯥꯛꯅꯒꯦ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯃꯥꯅ
ꯑꯩꯕꯨ ꯃꯥꯒꯤ ꯃꯁꯨ ꯅꯨꯄꯤ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯔꯤꯕꯗꯨꯕꯨ ꯏꯕꯥꯅꯤꯒꯤ ꯃꯅꯨꯡꯗ ꯆꯥꯝꯊꯣꯛꯅꯗꯕ ꯁꯦꯡꯗꯣꯛꯅꯗꯕ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯂꯩꯔꯦꯁꯦ ꯑꯁꯨꯝꯅ ꯆꯤꯡꯈꯩ ꯉꯥꯛꯄ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯃꯍꯥꯛꯀꯤ ꯈꯥꯡꯄꯣꯛꯁꯤꯡ ꯑꯗꯨꯗ ꯂꯩꯔꯤꯉꯩ ꯃꯤꯌꯥꯝ ꯑꯃ ꯃꯈꯣꯏꯒꯤ ꯎꯃꯪ ꯑꯗꯨꯗ ꯃꯍꯩ ꯊꯣꯝꯖꯤꯜꯂꯛꯄꯗꯣ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯈꯪꯂꯦ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯅꯣꯡ ꯉꯥꯟꯗ꯭ꯔꯤꯉꯩ ꯊꯕꯛ ꯑꯁꯤ ꯍꯧꯔꯒꯦ ꯍꯥꯏꯔꯤꯕ ꯖꯥꯠꯂ ꯅꯣꯡ ꯇꯥꯔꯤꯕꯁꯤꯗꯕꯨ ꯀꯝꯗꯧꯅ ꯅꯣꯡ ꯑꯁꯤ ꯆꯩꯔꯥꯏ ꯈꯣꯟꯕꯅ ꯇꯥꯍꯟꯕꯅꯤ ꯀꯪꯍꯟꯒꯦ ꯃꯥꯒꯤ ꯀꯨꯁꯤꯅꯤ ꯑꯗꯨꯅ ꯃꯤꯀꯨꯞꯇ ꯀꯪꯈꯤꯒꯗꯧꯔꯤꯕꯅꯤ ꯐꯩ ꯂꯥꯛꯂꯤꯕꯁꯤꯡ ꯑꯁꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯄꯪꯂꯕꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯈꯪꯂꯦ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯃꯤꯠꯇ ꯑꯩꯅ ꯆꯨꯔꯤ ꯄꯥꯔꯤ ꯄꯪꯎꯍꯟꯗ ꯎꯍꯟꯗꯨꯅ ꯃꯈꯣꯏꯁꯤ ꯑꯃꯨꯛꯇꯪ ꯃꯇꯤꯛ ꯊꯣꯛꯄ ꯂꯥꯛꯅꯒꯦ ꯐꯩ ꯅꯣꯡ ꯑꯁꯦ ꯉꯥꯟꯕ ꯉꯥꯏꯈꯤꯒꯦ ꯂꯩꯔꯤꯕ ꯑꯩꯒꯤ ꯀ꯭ꯋꯥꯛꯁꯤꯡ ꯈꯨꯟꯖꯥꯁꯤꯡꯅ ꯑꯩꯒꯤ ꯃꯔꯝꯗ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯒꯦ ꯍꯥꯏꯕꯗꯣ ꯇꯥꯊꯣꯛꯂꯨꯒꯗꯕꯅꯤ ꯅꯈꯣꯏꯅ ꯀꯣꯏꯅ ꯆꯠꯇꯨꯅ ꯈꯪꯗꯣꯛꯂꯨꯒꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯀ꯭ꯋꯥꯛꯁꯤꯡ ꯑꯗꯣ ꯊꯥꯗꯣꯛꯈ꯭ꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯈꯨꯠꯇ ꯃꯩꯅꯝ ꯑꯃꯗꯤ ꯊꯥꯎꯁꯤꯡ ꯆꯔꯨꯁꯤꯡ ꯃꯩꯕꯨꯜꯁꯤꯡ ꯄꯥꯏꯗꯨꯅ ꯃꯊꯪ ꯀꯣꯏꯁꯤꯜꯂꯛꯂꯤꯕꯁꯤꯡ ꯑꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯉꯁꯥꯏꯅ ꯈꯪꯂꯝꯂꯒꯅꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯀꯔꯤ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯉꯝꯗꯦ ꯀꯅꯥꯅ ꯈꯪ ꯄꯣꯠꯅꯣ ꯍꯌꯦꯡ ꯑꯩꯈꯣꯏ ꯅꯣꯡ ꯍꯦꯛ ꯉꯥꯜꯂꯛꯄꯒ ꯃꯩ ꯍꯦꯛ ꯆꯨꯔꯨꯕꯗ ꯑꯩꯈꯣꯏ ꯑꯣꯏꯅ ꯆꯥꯛꯄ꯭ꯔꯥ ꯀꯔꯤꯅꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯆꯩꯔꯥꯏ ꯈꯣꯟꯕꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯂꯃꯟ ꯈꯨꯝꯕꯒꯤ ꯃꯇꯝ ꯆꯞ ꯆꯥꯔꯕꯅꯤ ꯑꯩꯅ ꯃꯐꯝ ꯑꯃꯗ ꯇꯥꯔꯤꯕ ꯅꯣꯡꯁꯦ ꯊꯤꯡꯂꯒꯦ ꯑꯗꯨꯒ ꯎꯅꯥ ꯄꯨꯝꯅꯃꯛ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯊꯥ ꯀꯌꯥꯅꯤ ꯅꯣꯡ ꯇꯥꯗ꯭ꯔꯕ ꯃꯐꯝꯒꯨꯝꯅ ꯈꯔ ꯀꯪꯍꯜꯂꯒꯦ ꯃꯇꯝ ꯑꯗꯨꯗ ꯅꯈꯣꯏꯅ ꯃꯩ ꯆꯨꯔꯛꯀꯗꯕꯅꯤ ꯌꯦꯡꯉꯨꯇꯨ ꯍꯧꯖꯤꯛ ꯅꯨꯃꯤꯠ ꯇꯔꯪ ꯂꯥꯎꯅ ꯊꯣꯛꯂꯛꯂꯦ ꯅꯨꯃꯤꯗꯥꯡ ꯈꯛꯇꯗ ꯀꯟꯕꯅꯤ ꯆꯤꯡꯈꯩ ꯉꯥꯛꯄ ꯍꯥꯏꯔꯤꯕꯗꯣ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯗꯤ ꯃꯄꯥꯡꯒꯜ ꯁꯣꯟꯈ꯭ꯔꯕ ꯃꯍꯥꯛꯀꯤ ꯀꯩꯔꯦꯜ ꯀꯩꯖꯥꯎ ꯑꯗꯨꯁꯨ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯗꯤ ꯀꯧꯊꯣꯛꯄ ꯉꯝꯂꯣꯏ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯁꯣꯏꯗꯅꯃꯛꯀꯤ ꯃꯩꯅꯨꯡꯗ ꯆꯣꯡꯁꯤꯟꯗꯨꯅ ꯃꯁꯥꯗꯣ ꯄꯨꯡꯀꯥ ꯀꯥꯊꯦꯛꯇꯨꯅ ꯆꯥꯛꯇꯨꯅ ꯁꯤꯔꯒꯗꯕꯅꯤ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯅꯪꯒꯤ ꯅꯈꯨꯠꯇ ꯄꯥꯏꯅꯔꯤꯕ ꯃꯩꯁꯤꯡ ꯁꯦꯝ ꯁꯥꯟꯅꯔꯣ ꯑꯩ ꯅꯣꯡ ꯑꯁꯤ ꯈꯥꯝꯗꯨꯅ ꯀꯪꯍꯜꯂꯒꯦ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯆꯩꯔꯥꯏ ꯈꯣꯟꯕꯅ ꯂꯩꯋꯥ ꯈꯔ ꯁꯣꯡꯗꯨꯅ ꯅꯣꯡ ꯍꯥꯡꯍꯟꯈ꯭ꯔꯤ ꯑꯗꯨꯒ ꯀꯨꯞꯁꯤꯜꯂꯕ ꯅꯣꯡ ꯄꯨꯝꯅꯃꯛ ꯍꯥꯏꯗꯣꯔꯛꯄꯗꯗꯤ ꯅꯣꯡ ꯄꯨꯡꯉꯥꯟ ꯉꯥꯜꯂꯒ ꯂꯩꯔꯝꯂꯦ ꯑꯗꯨꯒ ꯎꯅꯥ ꯄꯨꯝꯅꯃꯛ ꯈꯔ ꯀꯪꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ꯃꯩꯁꯤꯡ ꯑꯗꯣ ꯃꯩꯕꯨꯜꯁꯤꯡ ꯑꯗꯣ ꯃꯊꯪ ꯆꯨꯕ ꯍꯧꯔꯛꯏ ꯑꯗꯨꯒ ꯃꯈꯣꯏꯅ ꯄꯨꯔꯛꯄ ꯊꯥꯎꯁꯤꯡ ꯂꯪꯁꯤꯟꯗꯨꯅ ꯎꯃꯪ ꯑꯗꯣ ꯃꯩ ꯊꯥꯕ ꯍꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯈꯔ ꯀꯟꯅ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯈꯨꯟꯖꯥꯁꯤꯡꯒ ꯂꯥꯎꯅꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯂꯤ ꯋꯥꯔꯤ ꯑꯁꯤꯒꯤ 7ꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ